अहानबदा मरुइबा पाव पार्लियामेंट असे धर्मा तौफम नते मसे मियामगिदमक थमोय सेंगना थबक तौफमनि हाइना प्राइम मिनिस्टर मोदी न फोंदोक्रे पार्लियामेंट की विंटर सेशन दा लोक सभा दा मणिपुर गुड्स एंड सर्विस टैक्स सेकंड अमेंडमेंट बिल इसिंगनी कुंगमंगा पास तौक्रे म्यांमार की इलेक्शन दा आईडीपी सिंगना वोट थादद्रबदे लेफम पीरोय हाइना म्यांमार जुंटाना किहनख्रे इसिंग इचाउना श्रीलंका इंडोनेशिया मलेशिया अमदे थाईलैंड दा मियोय लिसिंग अमा हेना सिहनख्रे अमदे उत्तर प्रदेश दा एसआईआर की प्रेशर का मरी लेना बीएलओ अमसो सुसाइड तौदुना सिख्रे ममी टीवी ने संदोक्चबा नेशनल अमदे इंटरनेशनल न्यूज मीडियम ताबिरम लिबापुम नमको भारती वांगखेम खरमजरी हौजेक पाउ सनोक पिजरे इंडिया की पार्लियामेंट असे धर्मा तौफम नते मफम असिदी लेबाक मियामगिदमक थमोय सेंगना थबक तौफमनि हाइना प्राइम मिनिस्टर नरेंद्र मोदी न फोंदोक्रे ngarang hogdokhiba sitting taramanga legadaba ningtham mifam hogdokpada prime minister modi na haike parliament bu opposition na tongan ba election da maiti khiba adugi ningba kaibasing ado phongdoktuna ngangfam ohenana ba amade ayat apan piduna parliament ke proceeding da akaiba pinana ba honariba se laibak thibane mahak na haike chathariba parliament ke ningfam ase politics ke theater ama oihengum se निंगथम मिफम असिना कंस्ट्रक्शन ओइबा अमदे रिजल्ट अफबा फंगदबा डिबेट सिंगी ओइबा प्लेटफॉर्म ओइहंदुना मियाम गे चौखा थौरांगी दमक थमोय सेंगना थबक तौसे आइखोय खुदिंगमकना इथौदांगनि खन्ना थबक तौसे पार्लियामेंट की प्रोसीडिंग दा अयत अपन पीबना लैबा की कानबा करिसु पुरकलोय नुमित 15 चथगदबा पार्लियामेंट के निंगथम मिफम असे अरेंबदा मतम मांगहनबा चुमलोय हाइना मोदीना मखाताके मणिपुर जीएसटी ngarangdagi haukiba sitting taramanga leiba parliament ke winter session da lok sabha da manipur goods and service tax second amendment bill lisingani kungamanga pass tokre chanabi gi matung ina bill asina chaliba chahi asigi october 3 tage chatnaba haukiba ordinance ado mahut silagane bill asi leibak asigi oina GST rationalization tawbaga मानबा अमदे यांखै तरुक सुबा जीएसटी काउंसिल ना लेपखिबा जीएसटी रेट अदुगा मानना बा होनबनी हाइरे हाइरिबा रिवाइज रेट अदुदा लेरंबा स्लैब चादा मंगा तरानिथोय तरानिपान अमदे कुनगनिपान अदु अनि मंगा अमदे तरानिपान दा हंथखिबने मणिपुर असे हौजिक प्रेसिडेंट रूल लेबना मरम ओइरगा अमेंडमेंट बिल असे पार्लियामेंट ना पास तौबनी हाइरे म्यांमार की जुंटा लेंगांगना डिसेंबर अमदे मथंग चही के जनवरी दा पांगथोकनबा सेम सारिबा इलेक्शन दा लेबाक अदुगे मंडले अमदे सैगांग दा लैरिबा आईडीपी सिंगना वोट थादद्रबदे मखोय की लेफम पीरोय हाइना जुंटा लानमिना अकी अखंग पीख्रे हाइरे लाकलिबा म्यांमार की नेशनल इलेक्शन असिदा आईडीपी सिंगना वोट थादननबा पाउताक पीखि हाइना आईडीपी सिंगना फोंदोके ऑथोरिटी ने थमलकपा वारोल अमदा बोट थादबा यारबा मियोय सिंगना मखोयगी बोट थादबगी राइट अदो मांगहंदना मखोयना अपांबा मिरेप्ता बोट थादगदबनी हाइखे लोइनना रिलीफ कैंप सिंगदा चंगजाफम लौदुना लैरिबा आईडीपी सिंगना इलेक्शन गे मांगोयना एडवांस बैलेट सिंगदा बोट थादबगी साइन तौद्रबदे मखोयगी फंगफम थोकपा तेंगबांग पोलम अमता फंगहलोय अमदे चंगजाफम फावबा पीरोय हाइना जुंटा लानमिना किहनखि हाइरे
Indiagi oina khwaidagi sangba cantilever glass skywalk ni hainariba angakpa floating marble adu ngarang Visakhapatnamda MP Sri Bharatna chief guest oiduna official oina sangakre report asina hai Fajaraba engineering ge angakpa asina National Adventure Tourism map ta city asigi mafam chechin handuna Mapan leitana mityeng ama oiragani haide Laibag asigi nongpok torbanda jewel ni haina maming chatlaba Hithangfam city asida anauba jewel ama oiriba lupa karor taret ke skywalk asina December gi holiday singbu tourist singidamak anauba pokning changfam ama ohelagani haide Mitar yangkai sangba thong ase laibak asigi manungda kwaidigi sangba cantilever glass skywalk ne masina chingdol gi mamai adudage makhada karigumba saugatpa amata yaudana platform adugi kanaba yaba chawraba saruk ama inthokduna nungshitta tawduna leibagi wakal ama pokhale Electoral rules gi SIR exercise na khangba ngamdaba pressure pire haiduna UP gi Marodabata chahini futaruk shuraba booth level officer BLO ama masa matomta suicide tawduna sikre haide panbaya badi leibaga sigi state amadi union territory tarani thoida ECI gi meeting makhada Housing electoral roll gi special intensive revision chatharibane loinana BLO kayasu SIR gi pressure da khangba ngamdabadage suicide tawbagi chang hengalakle UP gi Marodabata suicide tawduna sikiba BLO adugi maming service sing kawi haide Mahakna thamlamba suicide note amadi video sing official sing na yengsilubada election commission gi SIR exercise na khang bangamdaba pressure kaya pibana maram oiraga mahaki khongthang ase laukhibani haire video amada service sing na kapladuna aihaki thabak ase loishinba ngamdre aina lauriba firep ase kanagi su maral nati haina phongdolongke Paugi marak thana aten ba break amatang lominase Dada Ibe makigano Aza betamo Sige yumse next time tina checksin na laksilaga tamkhabani ne Dada lang se Juha habaga amta kitarbo Asumna mayamna na machalgo ngapshan lugum masigi yumasibu asoya ngan pokadabatagi next time tina ngapseli next time ti jawar habading ngakokna na basembani Zarman technology sina mana concrete ka tokna tina ba matamda kapamnul amuk hena angle adli next TMT strength is in the quick Craving some wings? Just unpack seasoned chicken wings. Hot, sizzling, heat and eat. Trust Total for all your cravings. It's totally worth it. break imatung da taramna okjare makhata ba pausing pijare Garang dagi haukiba parliament ge ningtham mifamda finance minister Nirmala Sitaramanna Lok Sabha da hidak mana amade masigi pothok singda lauba excise duty hengatna ba amade pan masala sabada anauba selkak lehna ba bill ani puthokre Central Excise Amendment Bill lisingani kunga mangana churup chewing tobacco hookah jarda product singda GST compensation mahut silalagani haide Bill asida lengakta hidak mana amade masigi pothok singda lauba Central Excise ki rate Hidak mana amadi masigi pothok singda lauba Central Excise ke red hengat page khudong chaba lehalagani masida natana health security bill na pan masala sabada selkak lehengadori
Ising ichau amadi landslide ki thaudok singda Sri Lanka, Indonesia, Malaysia amadi Thailand da punna mioi listing ama hena sihankre haina report amana phongdorakli. Report asigi matung ina ising ichau amade chingning khaibagi thaudokta Indonesia da mioi chamaga ga ane, Sri Lanka da mioi chahumga kuntra manga, Thailand da mioi chamaga humputara taruk amade, Malaysia da mioi ahum siki haide. Ichau amadi chingni khaibagi thaudokta haujiksu mioi kya thiba khangdana leire. Loinana ichau asina maram oiraga chana thakna ba potlam sing fangdabagi awabaso chau na mayuk nare haina National Disaster Management Agency gi maikedegi phongdorakli. Bihar ki Taranipan Suba Assembly ki ahanba mifam ngarang nauna karaklaba MLA sing wasak lobagi tharumga loinana hodokre. BJP ki luchingba Prem Kumar bo official oina speaker ki candidate oina naba lauthokre. Report asina hai Bihar ki Governor Arif Mohammad Khana appoint tawkiba pro tem speaker Narendra Narayan Yadav na MLA sing adu wasak lokhe. Mifam adu hodokpada Chief Minister Nitish Kumar so yauke. Thauram adu da pro tem speaker na haike. Opposition na miyam gi kholau oigadoribane mahaki thaudangdi anoba speaker ama khanbagi thabak sing ado yengsin bani haike wasak lobagi thauram aduda MLA sing na Hindi English Sanskrit Urdu amade Maithali lolda pangthoki haire aroibada maroiba paw amuhana pijari Parliament asid Dharma tawfam nate mase miyam gi damak thamoi sengna thabok tawfam ni haina Prime Minister Modi na phongdokre. Parliament ki winter session da Lok Sabha da Manipur Goods and Service Tax second amendment bill listing ani kun mga pass tawkre. Myanmar ki election da IDP sing na vote thadadrabadi leifam piroi haina Myanmar junta na ki hankre. Ising ichau na Sri Lanka, Indonesia, Malaysia amade Thailand da mioi listing am hena si hankre. Amadi Uttar Pradesh ta SIR gi pressure ga mari lenana BLO amaso suicide tawduna sikre. Hauziki oinadi Mami TV ne sandok jaba national amadi international news loisinjare makhata ba pawi damak bideng taduna leibiu. Miyam ki khurung chanam gi dama cable wire pusan rabasu Mami TV gi makal mathen kya gi channel amade atop channel kya adom gi mobile phone natragana television de yeng be yargane cable wire tinbagi mathau tadraba pung kun gamari chupna yeng be yarba anoba technology asi lafna Manipur gi mapanda leibiriba iresa singnasu line yeng be yargane karamna adom gi mobile phone da natragana television da haptuna Sandok Shariba channel singasi yengani haibagi maramda akuppa marol khangbining basingna 9233577337 da call tawbiro matam chupada Mami TV bu support tawbiri basingbu Mami TV na tawbibal khangbu chari Ingna ningai oiba mafam singda security forces na akan ba section thorang sing lokhat ki Amarom da Manipur Police na motor vehicle eki makada drive chathabada ain kaina thorakpa gari tara taru jalan kaktuna sel oina lupa lising kun gamari khongat pa